आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरु ओइबा पाव गृह मंत्री अमित शाह के इम्फाल खोंगजत का मरी लेनाना राज्य असिगी मफम कयादा चेक्सिन थौरांग लौखटपा हौरे केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरीना असमदा नेशनल हाईवे प्रोजेक्ट कुनगी जात्रा हुनख्रे प्रोजेक्ट तरेना संगाखी अमसुंग लैबाक सिनबा थुंगबदा कोविड-19 की हिदाक कापथोकनबा थौरांग सरकारना पाइखटपा हौरे लैबाक असिना मालेमगी राइजत ओइरिबा कोविड-19 की मायोक्ता पुन्ना अमता ओइना लानथेंगनरी लमदम सिगी मियामना सखंगनरबा मियोय कयानासु लानफम माय पाकनबगीदमक आकाशवाणी इम्फाल की इपाउगी खुथांगदा मिपुम खुदिंगमकना अराइबा थवोंग अहुम फेस मास्क उप्पा अमगा फुट तरुक लापनना लैनबा माय मिट अमदी खुद सातोइना हमदोक्तुना तरुतनाना थमनबा अपील तौरी मणिपुर यूनिवर्सिटी की वाइस चांसलर इंचार्ज प्रोफेसर अमर युमनामना कोविड-19 दगी ngakthoknaba miyamda appeal tawraduna hai Panamaki mafamda amar yumnamna khoramjari COVID-19 haidana ngasi malemsina thengnariba laichat asidi punamuna punna maitheu pinana honaba sangba layone masidani akoi punamangna laingangna thamliba section thorang amade luba nanbagi sana pathapsing tangai fadana inba mathau taribase aduna akoina yumdagi hek thokpaga face mask opu खुद सासिंग सापोन अमदे हैंड वाश सिजनदुना याम तोने चामथोक्तुना अखोना लुना लाना थंबसे लोना मियमगा अमगे मरकता फुत्तरु की आरा पथमदुना सोशल डिस्टेंसिंग आंगनरसे अखोय अपन बिगिलिंगजेना कोविड-19 बु माइथिबा पिरेसे हौजिक मपुंग ओइबा पाव नोंमाइजिंग नुमिते इम्फाल दा थुंगलगदबा केंद्र की गृह मंत्री अमित शाह की खोंगजत का मरी लेनाना राज्य असिगी मफम कयादा चेक्सिन थौरांग लोखटपा हौरे गृह मंत्री ने इम्फाल दे हेक थुंगलबगा मिफम पांगथोकदौरिबा इम्फाल की पैलेस कंपाउंड लैबा हप्ता कांगजेबुंगी फिबम मुख्यमंत्री नोंथोंबम बिरेन सिंहने यंगसिनखी खोंगजत अदुदा वर्क्स मंत्री टीएस बिस्वाजितसु लोइनखी मदुगी ममांगदा गृह मंत्री की खोंगजत असिगा मरी लेनाना सेम सारिबसिंग अदुगी मतंगदा खन्नानबा मुख्यमंत्री ने सभापति ओइदुना मुख्यमंत्री की सेक्रेटरियत मिफम अमा पांगथोखी मिफम अदुदा मंत्री सिंह एमएलए सिंह अमसुंग सरकार की मकोक थोंबा ऑफिशियल सिंह सरुक याखी अखोई पाउमीना हाई पुंग खरगी ओइने इम्फाल दा थुंगलगदबा गृह मंत्रीना इम्फाल दा लैरिङैदा तोंगान बा चाखोत थौरांगी प्रोजेक्ट सिंगी जात्रा हुनगनी हाइरी मणिपुर दा कोविड-19 लाइजतना सिबा मिगी मसिंग 494 सुरे ngarang इम्फाल ईस्ट जिला दगी मियोय अहुम लैखिदे राज्य की कोविड-19 कमल कंट्रोल रूम ना ngarang नुमिदांग वारम थादोरप चेरोल अमना हाई हौखिबा पुंग कुनमरी दा पुन्ना सैंपल 453 टेस्ट तौबदा मियोय 38 पॉजिटिव ओइखि हौजिक फावदा अपुनबा सैंपल लाख 4,53,माथोय 493 टेस्ट तौबदा मियोय 9,9,959 कोविड-19 पॉजिटिव ओइबा थेंगनारे हाइरिबा मतम असिदा मियोय 63 नाबा फदुना डिस्चार्ज तौखिबगा लोइनाना हौजिक फावदा नाबा फखिबा अपुनबा मसिंग 9,9,293 सुरे नाबा फबगी चांगना जादा 42.8 हौजिक एक्टिव केस 1,352 लेरी Awareness on drug abuse and its effect haibasigi matangda nongmagi oiba miyambu bhapta hanbagi matangda Yairipok police station amasung Singa Ideal Club ka punna chinduna ngarang pangthokre thauram asi jila asida chayol machupna chatharakba drug awareness program gi saruk amani प्रधानमंत्री नरेंद्र मोदी की आकाशवाणी की थोंगदा थागी ओइना संदोकपा मन की बात थौरम चलिबा था असिगी ओइना दिसंबर 29 संदोकनी थौरम असिदा प्रधानमंत्री ना लैबाक असिगी अमदी मपान लमदा लैबा भारत मचासिंगदा महाकी पुकनिंगी वा फुंगदोकनी प्रधानमंत्री की थौरम असि आकाशवाणी इम्फाल ना सु था असि 29 के अयुक पुंग 13 दा कंगला अमसुंग संगाई चैनल अनिमक्ता संदोकनी प्रधानमंत्री ने वांगांग हेक लोइबगा मदुगी मणिपुरी वाहनथोक संदोकनी मणिपुरी वाहनथोक असि नुमित असिमकी नुमिदांग पुंग 9 दा अमुक हना संदोकनी प्रधानमंत्री की वारोल की मणिपुरी वाहनथोक असि AIR LRS सुराजानपुर द सु संदोकनी मार पाइते कबुई थादौ माव अमसुंग तांखुल लोंदना मथंग नुमित डिसेंबर 19 दा संदोकनी ताबिरिबा पावसी आकाशवाणी इम्फाल दगिनी
Kendragi Road Transport amasung Highways Mantri Nitin Gadkarina ngarang Assamda National Highway Project kungi jataw hunkre amasung project taret na sangakhi thauramdu da wangang bada Sri Gadkarina High National Highway Project asigi apunba kilometer na jamri kundrama panni masi lupa koti lisingani chahum humpu taruk changna paikhat kadabani Mantri na High lupa koti lising mari phumanga changna paikhat kadaba lambi amasung atai infrastructure singi thabak raija asida paikhat lagani Thauramduda saruk yakhiba Mukhyamantri Sarbananda Sonowalna Hai Sangariba project sing amasung paikhat kadawriba project sing asina raija asigi transportation gi lamda chauna awonba ama purakpa ngamlagani Thauramduga mari leinana Sri Gadkarina hanagi Pradhan Mantri Atal Bihari Vajpayee gi phutarom doi wangba senjengi muti amagi maikhum hangdokhi Madugi mamangda barak tampaktagi lakpa longmi kayana Pradhan Mantri Narendra Modi ga virtual gi khutangda wari sanakhi Kendra gi Griha Mantri Amit Shah ngasi Guwahati gi Amin Gauda pangthokpa thauram amada saruk yagani thauram aduda Griha Mantri na tongan ba chawkat thaurangi project sing hogdokani Guwahati da leiringai da Griha Mantri na raija adugi ani suba medical college lingkhatnaba jataw hunbagi thauramda saruk yagani Pradhanmantri Narendra Modi ngasi Ayushman Bharat PMJ sehak hogdokani video conferencing gi khutangda ngasi numit ungbada pangthokadawriba thauram asina Jammu amasung Kashmir da leiba mipung khudingbang scheme asigi khudong chaba phangangani Leibak sinba thongbada COVID-19 gi hidak kap thoknaba thaurang sarkarna paikhatpa hore hidak kapagi thauram asida vaccine administrator singna achoba daita lawgadaba maramna trainer singi training amasung hidak kapkadaba miyoi singi training raija sinba thongbada chathari hidak kapkadawriba siga mari leinana training chathariba asida vaccination session co-win IT platform sijanaba cold chain sembana chingba yauri Jati thaki trainer singi training da miyoi lisingani chahum humpurom saruk yakhi haujik phawbada jil chatruk humpumat hoigi training lising ni phumapan chatruk sumna mari train toba loikre Bharat amasung Australia gi match mari gi cricket test match ki ani suba match nga sidagi Melbourne cricket ground da hauragani Bharat team da yawgadaba sanaroi singi maming arang lauthoki Virat Kohli sokpadagi Bharat ki team asibu Ajinkya Rahane na lujingli athlete sanakiba hanba match da Bharat maithia hobani match aduda saruk yakiba sanaroi sing ani suba match sida yauraroi Mizoram da COVID-19 gi apunba case lising mari chama humphudani pan sure masigi manung da miyoi lising mari supna kuntra tarung naba paduna discharge tawkhre haujik active case sama kuntra mari leiri miyoi ni pana laijat asidagi laikhidre Nagaland da ngarang miyoi kuntra tarung naba paduna discharge tawkhi masi tharaga haujik phawbada naba phakiba apunba masing lising taramathoi chamri chaumdoi sure ngarang miyoi mangana nongna positive oiba thengnakhi haujik apunba positive case lising taramathoi chani Marfudra manga sure masigi manungda active case chani humfudra mari leiri Assamda COVID-19 dagi naba phabagi chang chada marfudra taret dasmik mapan ahum yaure apunba positive case lak ani lising tara manga chani pan kuntra taruki manungda lak ani lising tara mathoi chauhum humfudra ni pan naba paduna discharge tawkhre haujik active case lising ahum chamri kuni thoi leiri masigi manungda miyoi lising ama sumna kuntra humdoi leikhidre Ngasigi maru oiba pau singi dama haujik Wahengbam Rajesh leiri Rajesh Thagachari Nayani Christmas ki suti oikibana Imphal da ngasi sana laibak natana pauksi amata fongnadre karigumba phonglam matarabadi Christmas ka mari lenaba pauksing COVID-19 ki pau Imphal da pangthokiba good governance thoronga mari lenaba pauksing Pradhan Mantri Kisan scheme ga mari lenana pangthokiba pauksing phonglam matai Amit Shah gi Imphal khongchat Mukhyamantri na haktang kangjebung da semgatliba sing yengsingkre haibasna sana laibaki ahan ba headline tawre lenga ki sengau hangbadigi wangbal gi rice research station gi maraibak tambangamdre haibasna ani suba headline tawri pauksi asigi anchor kalamdana Manipur da cinema gi khongchat lepki gadawre Imphal manungda cinema hall ani dagi hena leitre haina phongle Picnic sakiba angang ani litan mongtak turelda lukre haiba paw ama pauksi asida phongba thenare kokomigi Manipur special status demand loop kayana saugon arakli haina su pauksi asida phongli Nayani Thagachari Rajesh loichilakpata COVID-19 dagi ngakthoknaba face mask upa phutaru lapnana leiba khujha mati mai mitaru tanana thamba haiba ajamba tahong ahum singakna chatpinaba amuk anan ingsingjari Aroibada maruoiba pau amu hanna
गृह मंत्री अमित शाह की इम्फाल खोंगचट का मरी लेना राज्य असिगी मफम कयादा चेक्सिन थौरांग लौखटपा हौरे केंद्र की रोड ट्रांसपोर्ट अमसुंग हाईवेज मंत्री नितिन गडकरीना असम दा नेशनल हाईवे प्रोजेक्ट कुनगी जटाव हुनख्रे प्रोजेक्ट तरेना संगाखी अमसुंग लेबाक सिनबा थुंगबदा कोविड-19 की हिदाक कापथोकनबा थौरांग सरकारना पाइखटपा हौरे पाउ लुइजरे।